Yai! Tu, thằng này tu. À xí nó PC, giúp chị đã bao cái lần mà nó trọ. Hè, tao ngâm bia. Nang không đi bên nang. Là xí bia.快写一写。那好了吧？写，马来西亚人，新的比赛，说那样出不的吧？Ai cái đó nói chuyện ba? Ai bố nói chuyện cái này nang. Nó PC cái nào nó làm tay rồi? Cái nào nó hay bên nó PC? Cái nó mà nó sợ rồi ngay. Nang nupi kanan. Mana ngang imi amsi kain. 제. 마도 애가 강나보네. 와, nang 강나본 nupi. Dan chị mẹ chị mình mà siêu rồi ra nào. Không đi. Mà được băng thai gì? Hey, nang ai si kanan no kanga ba ha? Nang ngang yu wangang sangang du kain. Ai sia, bigtu hai du ai ni. Wangang badane. Khara khara khallaga ngang. Kanano kainu khangaga wangang wo sutam. Nang ai khoi ai ge khangnai haibadu natra. Nang ga khangnai haidiba nupa sa. Ai gi nang ganji da chaw ibe inang pan. Ai na hujing ma warpa matamda. Hujing nang khar ti chekshala. Yare, chalo. Cho chị lậu lậu. Hꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯧ ꯍꯥꯏꯔꯦ. ꯍꯦꯛꯇ ꯅꯪꯁꯨ ꯅꯨꯡꯁꯤꯠ ꯑꯄꯥꯏꯕꯤꯗꯧꯅ ꯇꯧꯁꯜꯂꯦꯕ. ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯂꯣꯏꯅ ꯍꯦꯛ ꯆꯣꯞꯄꯦꯕ. ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯗꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯐꯔꯕꯅꯦ. ꯃꯆꯦꯗꯨꯅ ꯗꯥꯌꯥꯏꯗ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯔꯤꯗꯣ ꯅꯪꯉꯣꯟꯗ ꯊꯥꯕ ꯌꯥꯗꯕꯒꯤꯅꯦ. ꯃꯅꯥꯎꯄꯥꯗꯣ ꯑꯩ ꯐꯨꯕꯤꯔꯦꯕ. ꯅꯪ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯗꯤ ꯗꯥꯌꯥꯏ ꯃꯃꯥꯡꯗ ꯑꯃꯣꯟꯅ ꯂꯦꯞꯄ ꯉꯝꯃꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯅꯤ. Anh có phải không tìm nó với Sibo? Sibo nó đâu kéo nó đâu brava. Hꯧꯖꯤꯛꯇꯤ ꯃꯆꯦꯗꯨꯅ ꯐꯅ ꯑꯝꯇ ꯍꯥꯏꯔꯝꯃꯔꯣꯏ. ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩꯌꯦꯕ. ꯗꯥꯌꯥꯏ ꯍꯣꯏꯒꯤ ꯃꯄꯥꯏ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯅꯤꯅꯦ ꯍꯥꯏꯕꯅꯦ. ꯑꯃꯅ ꯎꯔꯤꯄꯣꯛꯇ ꯂꯩꯕꯅꯦ. ꯁꯤꯗꯅ ꯗꯥꯌꯥꯏ ꯍꯣꯏ ꯂꯩꯕꯅꯦ ꯍꯥꯏ. ꯃꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯗꯣ. ꯀꯩꯑꯕ ꯑꯃ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯣ. ꯑꯗꯨ ꯅꯨꯄꯤꯗꯨꯅꯦ ꯉꯁꯥꯏꯗꯣ. ꯍꯥ? ꯑꯗꯨ ꯊꯣꯏꯕꯤ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣ? ꯗꯥꯌꯥꯏꯁꯨ ꯑꯩ ꯌꯥꯝ ꯁꯥꯎꯔꯝꯃꯅꯤ. ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯣꯏꯕꯤ? ꯈꯪꯗꯦ. ꯑꯩꯗꯤ ꯌꯥꯎꯗꯦ. ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯆꯦꯝꯕꯤ, ꯅꯪ ꯊꯣꯛꯄ ꯇꯧꯔꯒꯅꯦ ꯇꯧꯖꯧ. Hema. Kaino to isina. Hey. Kaino ne bo tong nei de bo. Kai tong doi ja na moi si bo. Kai tong ge ni be man bo. Lan chen bi. Ma. Kono si. Kana ga kai dong na ge. Thoi bi ya. Kana ga kai dong na ge ba. Lan chen mi na kapi si bu ka ri gi no ba. Ima. ꯅꯆꯥꯅꯨꯄꯤꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯃꯣꯏ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯃꯥꯅ ꯐꯨꯔꯨꯔꯤꯕ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯑꯗꯨꯗꯒ ꯏꯆꯥꯅꯨꯄꯤꯗꯒ ꯐꯨꯔꯛꯏꯔꯕ? ꯍꯦꯔꯥ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯇꯧꯒꯦ. ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯌꯨ.
Pubana, Nazanipina Puraga. Migi Masimanau, the Bukoine and Harry Nemana, ให้มา Adudi Magum Landaba. ลันเจนเบียนั่งดีก็ดีกันทำไมนะฮาริโนพะพะนะฮานังนะไม่อยากรอมีกี่มาสิมานาวดูดานั่งนักคุยในฮาริดีนั่งลานรอเฮระอีเบมานั่งสิมาทงอันทงนะซาดิ Ma! I need a meet the money as I put down, but I need to go to my country. I don't look at คุยหนู my พะเดสิพะเดกับปะตัวสิอีมาเนี่ยพะนะให้กี่สินั่งนะทบปะตัวกันเนี่ยอีมาก็อุ่นนะบัชิลยิมเดปวดอาศัยมาหน้าสาวบับูก็ยังคุยหน้าสาวนี่กี่ Mama Masasa กับคนสิกับคนสิ Dan Simbia. Ayum Halamage. Hingele, I told you. เฮ้ถอยเบียอีเสียกันหน่อยนี่เรื่องอะไรละอ๋อที่กี่เซลสิงเซ่อันตะปานาสิโก้ Hoima. พาเร่ซาโลลาวอีมาเกมึงจะสั่งสิละอันดูบิบูใครมึงขันลุนุสิอีมาเลยสิดีKaka, ngah tendo kre, se, har gay do, ay na pura ba ni? Ha, isa ano ipora ba? Hey, yung gichokalo chala mabo. Hoy kaka, lola me. Ado ka, ay ko yay di. Be ma, tu. Masay day ni. Unga ka phamdana lari si. Kari bu khali no khangdi ni. Masinga nge khali bo khan si bo. Yay! Yay! Lao sida! Hoy lagi. Hanjan lagi, ngah lawi lagi. Yay, nang mo kay dorage. Ado gyang wakan nuway tanalay dudubo. Be ma. Isa ano nungai tri chei. Amat tanati. Ungi chei. Atay ginati. Ama dugi wakandani. Maduda nungai te tawri ni. Mashiya nungusina yawai yawradabani. Kakada dumay na hay no he. Nate nangbu, chichida sawiraba. Chawdidaji. Ishegi mangde na ini kari. Kari nune na china nauna sari bori dubo. Kaka, kasyu na teda. Yay. Ise wa mahagi. Nang thaba matong na bataw si. Aduga, nang nakangnariba nupi masado, ise di kaya pambasoy di. Yay. Ise na sunya. Nang githaba ama soy da niyang agi. Che. Ay thagok tangindi. Ay. Ako'y pabagi muting kara pangalip siya na par. Dayay! Masi tandan ja bulay ni. Masi di ay toong par ni. Asoy ay daw na churul ge. Damsimbiya. Hey, nang kay dawlay no sida. Inaw no pa se amo ikay pa bibalay ra. Che, fazana hayo ba? Yay, nang tumilay. Nang naming do kay gawe. Luncheon go away. Oh, adu di nang huji kay honari ba? Kim Honadi. Lairik ti kadai phawloi shalaba. Beer. Ay inaw pa se nang tasing na nung dinusibra. Nushi. Tamo siya na Nushi. Aduga ay nga si haidoi wa se nakoy ni mun na tagadaba. Nakoy ni nugsinabada akay ba kaysu laite. Aduga nang shu mi ma hanoi na bono. Aduga ay koy ay shu mi ma hanoi na bono kini. Aduga ngasi haiba numisidagi nakoy ni amo hanoi na bayaro.
ꯗꯌꯥ Ai, ama sina mo kayo ba? Amuk chin gi sina. Chau na ba mo garo jala. Khangre da. Tawna ri bilila se. Ai gi chani pa ja han tak tawri bilila se kari no ni. Phare phare. Moi gi thopu tawna ra sano. Nachinbi. Yai! Che. Ai bu thadok biu. Che, lemchimbi ji mangam thi bi. Akhoi ni ping ri no shinar bani. Che. Ma na yi udradi. Che. Ai shulei bu ngamoi. Ma shulei bu ngamoi. Che. Please. Ai bu thadok biu. Yai! Nangna su yam nuksibada lupi si kaigina. Aina tawisi nang mi ama oinabane. Idon chana nang sia aigi ifamda sinarambane. Che. She na haibu kudima. Ai loi ni idmu ngamani. Aduga lamchenbi che. Phattu nung thukradi. Ai ma udadi leibu ngamoi. Che ai bu thadok biu se. Aina ngasi haidu wase nakhoi ani munna tagadaba. Nakhoi ani nuksinabada akaiba kaisu leite. Aduga nangsu mi ama hanoinu bono. Aduga ngasi haiba numisidagi nakhoi ani amu hanaunaba yaro. Mana su ingunda kayımda hayal ay su yamna wana laydo sar ay sige par ay na sikraga wagi man tumbo orso Daya, nang budi pisak dengan dia na musim season. Ada po ay semangat wala lagi na magsabi. Ay, sige ba na Hey! Hey! Kayo na nang tayo siya! Hey! Tato ko kayo ba Masi! Kari na kayo ba na nga tao siya! Masi ko ka na itong nage! Ha! Kayo na nang kali siya! Ha! Ma! Ay, hindi na Ma! Ay, mukha mo ni Ma! Magi bima! Hey! Hey! Se! Tato ko kayo ba Se! Tato ko kayo ba Lamchenbi. Daya, Sige niyo pa masasi ulit. Lamchenbi. Nangi da yai si yang phatraba.
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯃꯣꯏꯌꯦ ꯗꯌꯥ ꯑꯩ ꯗꯌꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯃꯅꯤ ꯏꯆꯥꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯔꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯒꯤ ꯐꯥꯎꯕ ꯇꯧꯔꯝꯂꯤꯕ ꯆꯦ ꯂꯣꯏꯔꯕꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯌꯥꯏ ꯑꯩ ꯅꯆꯤꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕꯅꯦꯍꯦ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ ꯕꯥꯕꯥ ꯕꯦꯃꯥ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ ꯕꯨꯡꯉꯣ ꯑꯩ ꯉꯁꯤ ꯊꯤꯟꯕꯗꯣ ꯒꯥꯔꯤꯗꯣ ꯃꯇꯝ ꯐꯠꯇꯦ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯔꯗꯅ ꯑꯦꯛꯁꯤꯗꯦꯟ ꯉꯥꯛꯇ ꯂꯩꯕꯥꯛꯁꯦ ꯈꯣꯡꯈꯥꯡ ꯑꯃ ꯆꯥꯏꯔꯕꯅꯤ ꯌꯦꯡꯉꯒꯅꯦ ꯍꯣꯏ ꯕꯥꯕꯥ ꯐꯖꯅ ꯊꯧ ꯂꯣꯏꯗ꯭ꯔꯤꯕ ꯅꯆꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ ꯕꯥꯕꯥ ꯑꯩ ꯂꯥꯛꯑꯣꯅꯦ ꯍꯦ ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯂꯥꯏ ꯀꯀꯥ ꯑꯇꯩ ꯂꯥꯏꯔꯤ ꯇꯆꯧꯒꯤ ꯏꯇꯩꯃꯒꯗꯣ ꯑꯩ ꯍꯣꯔꯦꯟꯅꯦ ꯀꯀꯥꯅ ꯄꯤꯔꯦꯅ ꯍꯥꯏꯌꯨ ꯍꯣꯔꯦꯟ ꯐꯖꯅ ꯊꯣꯡꯉ ꯆꯥꯎ ꯍꯥꯏꯌꯨꯀꯣ ꯆꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯏꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯀꯀꯥꯅ ꯈꯔ ꯉꯥꯡꯉꯣꯕ ꯅꯪꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯄꯥꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯅꯊꯧꯗꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯀꯣ ꯕꯦꯃꯥ ꯍꯣꯏ ꯆꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯠꯂꯁꯦꯕ ꯊꯦꯡꯉꯦꯕ ꯇꯨ ꯉꯥꯎꯁꯟ ꯐꯩꯖꯅꯕ ꯌꯥꯗꯦ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯆꯣ ꯄꯥꯒꯤ ꯌꯥꯏ ꯉꯁꯤꯒꯤ ꯅꯤꯡꯊꯤꯖꯅ ꯆꯠꯃꯤꯟꯅꯧꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯀꯥꯔꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅ ꯑꯝꯇ ꯍꯣꯏ ꯏꯄꯥꯅ ꯁꯣꯏꯗꯅ ꯉꯁꯤ ꯊꯣꯛꯂꯛꯄ ꯅꯪꯅꯕꯅꯦ ꯏꯄꯥꯅ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯕꯥꯕꯥ ꯑꯗꯨꯗꯤ ꯅꯍꯥꯟꯒꯩꯗꯤ ꯀꯥꯁꯤ ꯂꯩꯌꯨꯅ ꯉꯥꯡꯉꯤꯕ ꯑꯩꯅ ꯁꯦꯀꯦꯟ ꯑꯃ ꯂꯩꯁꯜꯂꯦꯗꯅ ꯃꯁꯤꯗꯤ ꯍꯔꯥꯎꯗꯕ ꯍꯥꯏꯕꯗꯨꯅꯤ 이봉아 아야이 나오네 이빠는 그놈 부들라이네 라라라라라 바바 그래도라게 바바 나티 아코이기로 시지 바바 ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯕꯥꯕꯥ 에이 난기도 못해 칼라가 이빠는 레리니 헤이 바바 너무 눈빛도 팍 부슬래나 아두니 이빠게 아빠머니 바자리시 에이 라게 ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯍꯦ ꯀꯨꯔꯨꯏꯍꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ 그이는 왜 방어되죠 ꯊꯝꯃꯦꯀꯣ 바바 그나 와이시네요 아들아키쇼 해리 헤이 nangi awangi kakadu니 nangi kakamanidunine he 예 바바세 ꯊꯕꯛ ꯑꯝꯇ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ 마닝기 흰콘도 거기다라기 이싱가도 자이토너부 들어먹고 아이 나등 하이도우도 야돼 꾸이로이 팔라우 잘라라가나 팔라우 할라가다 보니 아이디 바바이ꯊꯕꯛ ꯇꯧꯔꯝꯃꯣꯏꯗ ꯑꯩꯅ ꯐꯣꯟꯗ ꯇꯥꯒꯤꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯐꯣꯟꯅꯤꯗ 바바 마니다 빵앙니다고 ꯑꯩꯅ ꯇꯥꯕꯗ 마도 미 군인도 말리다 바바 헤이 누구 난 다질렀더네 난 짜이네 마dum 남네래네 난 아이는 하이버 타박두도 떨어모 고 아이 낙더니 난 아왕기 까까 머니가 아이가 오나다바 야다바 타범 레래 고 바바 아직 웨시네도 마도 미안 말리다 마시 아이는 앙마제 숨타 타져다바 아이는 하이버 타박두도 쩔루 고 아이 나한테 팔라우 쩔루기게 하이 목신 파이잖아그노 아이는 하이브도 일루 고 혹시 그래 그때는 아이고
ꯑꯩ ꯊꯥꯗꯤ ꯊꯥꯖꯈꯤꯗꯦꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯃꯤꯁꯤꯡꯁꯦ ꯏꯃꯥ ꯇꯣꯝꯕꯤ ꯎꯅꯕ ꯆꯠꯂꯤꯕ ꯁꯣꯏꯔꯝꯒꯅꯦꯕ Dayai! Dayai! ꯑꯦ Bura chapa chause. ꯀꯥꯏꯗ Iche mem cha hotel da ni. ꯑꯁ ꯂꯝꯆꯦꯟꯕꯤ ꯑꯁ ꯌꯥꯔꯣꯏꯌꯦ ꯇꯨ ꯑꯥꯗꯤ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯆꯠꯂꯤꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯆꯩ ꯆꯥꯅꯤꯕ Mai hong na bi amuk tawre. ꯑꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯎꯗ ꯀꯨꯏꯔꯦ ꯑꯩꯗꯣ ꯉꯍꯥꯟꯒꯩ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯔꯨꯕ Dayai, just la hai bani. ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯒ ꯅꯪ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯐꯨꯕꯁꯤ ꯅꯪ ꯄꯥꯝꯃꯤꯁꯦ Papa na kaisi tawre hai bani. Chau la hai ba. ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯐꯨꯅꯦ ꯍꯥꯏꯕ Kaisi phure me nang ba. Just la haraga. Mi na haraga. La, just la. La oh. ꯊꯣꯏꯕꯤ ꯂꯝꯆꯦꯟꯕꯤ ꯅꯪꯗꯤ ꯅꯍꯥꯟꯗꯣ ꯀꯩꯒꯤ ꯍꯨꯊꯛꯈꯤꯗꯧꯔꯤꯕ ꯑꯦ ꯍꯥ ꯃꯥꯕꯣ ꯂꯟꯆꯦꯟꯕꯤꯕꯣ ꯂꯟꯆꯦꯟꯕꯤ ꯅꯪꯗꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ As. Yare, adu wa do hogdogumse. ꯄꯨꯔꯥꯅꯤ ꯍꯧꯁꯣꯛꯇꯤ ꯅꯊꯣꯛꯅꯁꯨ ꯇꯥꯡꯉꯤꯕ ꯑꯦ ꯗꯥꯌꯥꯏ ꯑꯥꯗꯩꯁꯤ ꯅꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯂꯟꯆꯦꯟꯕꯤ ꯅꯣꯏ ꯃꯥ ꯅꯠꯇ꯭ꯔꯣ ꯑꯃꯁꯤꯁꯨ ꯃꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯄꯥꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯗꯥꯌꯥꯏ ꯂꯟꯆꯦꯟꯕꯤ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ Adu ne haisi. ꯑꯩꯅ ꯍꯦꯛ ꯆꯤꯡꯅꯕꯗ ꯊꯣꯛꯏꯕꯁꯦ ꯑꯗꯨꯒ ꯅꯣꯏ ꯃꯥ ꯑꯣꯏꯔꯝꯃꯕ Dayai. Ai ko se ganam taw. ꯑꯩꯈꯣই ꯄꯥꯕꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯇꯣꯝꯕꯤ ꯑꯣꯏꯔꯗ꯭ꯔꯅꯦ ꯍꯣꯏ ꯌꯥꯏ ꯍꯟꯗꯛꯁꯤꯕꯨ ꯃꯆꯤ ꯎꯪꯅ ꯂꯩꯔꯤꯁꯤꯕꯨ ꯍꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯍꯩ ꯑꯇꯩ ꯂꯥꯏꯔꯤ ꯅꯆꯦꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯊꯕꯛ ꯑꯃ ꯀꯧꯔꯤ ꯃꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯨ ꯊꯥꯖꯜꯂꯨ ꯍꯥꯏꯗꯅꯅꯦ ꯂꯥꯏꯔꯤꯛꯀ ꯀꯟꯅ ꯄꯥꯎ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯕꯥꯕꯥ ꯑꯩ ꯊꯕꯛꯀ ꯂꯥꯏꯔꯤꯗ ꯑꯩ ꯀꯣꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯍꯥ ꯅꯠꯇꯦ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯇꯟꯗꯟꯗꯨꯅ ꯅꯪꯒ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥ ꯕꯥꯕꯥ ꯅꯆꯥꯅ ꯁꯥꯔꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯒꯤ ꯁꯨꯛꯅ ꯅꯠꯇꯦ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯑꯣ ꯄꯥꯕꯒꯤ ꯑꯩꯒꯤꯗꯤ ꯀꯔꯤꯒꯤ ꯁꯥꯔꯤꯕ ꯍꯥ ꯑꯩꯒꯤ ꯃꯊꯥꯁꯤꯕꯨ ꯅꯉꯣꯟꯗ ꯁꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯈꯪꯗꯦ ꯄꯥꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯁꯤꯅꯤ ꯄꯥꯕꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯍꯥ ꯁꯤꯕꯨ ꯑꯩ ꯇꯧꯔꯤꯁꯤꯕꯨ ꯈꯪꯈ꯭ꯔꯗꯥꯅ ꯑꯩ ꯄꯥꯕꯅꯦ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯀꯣ ꯕꯥꯕꯥ ꯑꯩ ꯈꯔ ꯁꯤꯡꯅꯕ ꯂꯩ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯃꯗꯩꯗꯤ ꯅꯪ ꯂꯨꯈꯝꯗ ꯊꯥꯖꯤꯜꯂꯛꯇꯅꯅꯦ ꯅꯃꯥꯗꯣ ꯎꯅꯤꯀꯣ ꯅꯪ ꯍꯣ ꯏꯃꯥ ꯎꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯨ ꯁꯤ ꯀꯌꯥꯗꯅꯣꯅꯦ ꯑꯩ ꯑꯇꯩ ꯂꯩꯔꯤ ꯑꯩꯁꯦ ꯂꯧ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯀꯣ ꯇꯟꯗꯟꯗꯣ ꯌꯨꯝꯗ ꯄꯨꯁꯟꯅꯕ ꯇꯧ ꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯣ ꯍꯣ ꯕꯥꯕꯥ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯔꯣꯏ ꯂꯨꯍꯣꯡꯕꯗꯣ ꯄꯥꯕ ꯑꯣꯏꯅ ꯍꯣꯡꯉꯣꯕ ꯍꯦ ꯇꯥꯅꯤꯡꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯀꯣꯛ ꯄꯨꯁꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯕꯨ ꯑꯩꯅ ꯇꯧꯕꯁꯤꯕꯨ ꯈꯪꯈ꯭ꯔꯕꯖꯥꯠꯂꯅꯦ ꯍꯦꯔꯥ ꯁꯤ ꯌꯧꯁꯜꯂꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯥꯡꯁꯜꯂꯦꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯌꯦꯡꯖꯔꯒ ꯄꯦꯟꯖꯩ ꯊꯃꯣꯏꯅ ꯌꯦꯡꯖꯔꯒ ꯄꯦꯟꯖꯩ ꯊꯃꯣꯏꯅ Ai. Tawisi yungnya. Masak siga nagsabi ka sa'yo eh. As. Kaygumba. Dahil hoy papadaga sendo kradi. As. Ay di kamain tawdoy ba?
ꯂꯟꯆꯦꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯪꯒꯤ ꯔꯥꯁꯤ ꯂꯩꯕ ꯍꯦꯔꯣꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯟꯗꯛꯈꯔ ꯀꯦꯊꯕꯁꯤꯗ ꯅꯪ ꯀꯜꯂꯛꯏꯔꯣ ꯍꯥꯏꯁꯦ ꯍꯣ ꯁꯣꯅꯣꯆꯨꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯥ ꯏꯀꯥꯏꯕꯗꯣ ꯌꯥꯝ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯌꯦꯡꯒꯦ ꯄꯥꯜꯂꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯤꯠꯁꯦ ꯊꯤꯠꯅ ꯌꯦꯡꯒꯦꯕ ꯑꯩ ꯃꯁꯤ ꯑꯩꯅꯒ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯣꯏꯃꯨꯗꯨ ꯃꯇꯝ ꯑꯃ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯈꯛꯇꯅꯤ ꯁꯤꯗꯕꯨ ꯃꯣꯏꯅ ꯂꯥꯟꯅ ꯎꯔꯤ ꯖꯥꯠꯂꯕ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯇꯧꯗꯕ ꯑꯩꯅꯅꯦ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯂꯝꯆꯦꯟꯕꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯗꯌꯥ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯅꯦ ꯅꯣꯏ ꯄꯥꯕꯒ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯀꯣꯏꯅꯕ ꯃꯥꯜꯂꯦꯕ ꯀꯔꯤ ꯍꯦ ꯅꯣꯏ ꯃꯥꯕꯅ ꯀꯣꯏꯕ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯁ ꯀꯥꯏꯗꯅꯣ ꯅꯠꯇꯦꯃꯤ ꯅꯣꯏ ꯄꯥꯕꯅ ꯀꯣꯏꯅꯦ ꯍꯥꯏꯔꯒ ꯑꯁ ꯌꯥꯔꯁꯤ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯑꯁ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪ ꯊꯣꯛꯇꯧ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯃꯆꯥꯅꯤꯗꯅ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯇꯣꯝꯕꯤꯒꯤ ꯁꯣꯏꯕꯅꯤ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯅ ꯑꯣꯜꯂꯒꯦꯕ ꯅꯪꯅ ꯑꯃꯨꯛ ꯏꯃꯥꯗꯣ ꯑꯃꯨꯛ ꯑꯣꯜꯂꯣꯕ ꯑꯗꯨꯒ ꯊꯨꯒꯥꯏꯔꯁꯤꯕ ꯃꯣꯏꯅꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯕ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯩ ꯑꯣꯠꯄ ꯍꯧꯔꯒꯦꯕ ꯅꯪꯁꯨ ꯅꯣꯏ ꯄꯥꯕꯗꯣ ꯑꯣꯠꯂꯣꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯜꯂꯦꯗꯅ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯍꯜꯂꯁꯦꯕ ꯌꯥꯏ ꯆꯠꯁꯂꯣ ꯂꯟꯆꯦꯟꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯦ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯅꯣꯏ ꯗꯥꯏꯌꯥꯏ ꯍꯣꯏ ꯕꯕꯥꯒ ꯅꯣꯏ ꯃꯃꯥꯒ ꯀꯣꯏꯅꯕꯗꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯔꯒꯦ ꯊꯣꯏꯕꯤ ꯇꯞꯅ ꯉꯥꯡꯉꯨꯃꯦ ꯅꯪꯕꯣ ꯏꯃꯥ ꯇꯥꯅꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯗꯌꯥꯏꯒꯅꯦ ꯑꯩꯈꯣꯏꯕꯥꯅꯤ ꯍꯥꯏꯅꯔꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯍꯥꯏꯅꯔꯦꯕ ꯏꯃꯥꯁꯨꯅꯦ ꯑꯩꯅ ꯑꯣꯠꯄ ꯑꯗꯨꯒ ꯗꯌꯥꯏꯁꯨ ꯃꯣꯏ ꯕꯥꯗꯨ ꯑꯣꯠꯄ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯦꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯑꯣꯠ ꯇꯧꯔꯤꯅꯦ ꯅꯣꯏꯒꯤꯁꯦ ꯃꯁꯤꯗꯤ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯃꯥ ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯦ ꯏꯃꯥ ꯂꯟꯆꯦꯟꯕꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯣ ꯅꯪ ꯑꯝꯇ ꯁꯨꯗꯣꯛꯑꯝꯃꯨ ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨꯁꯨꯅꯦ ꯑꯗꯨꯁꯨ ꯁꯨꯗꯣꯛꯑꯝꯃꯨ ꯑꯁ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯀꯣ ꯏꯃꯥ ꯑꯗꯨꯝ ꯁꯨ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯥꯏꯗ ꯂꯦꯡꯕꯤꯗꯧꯔꯤꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯨꯀꯣ ꯍꯣꯏ ꯂꯦꯡꯕꯤꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯊꯣꯡꯒꯥꯟꯗ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤ ꯂꯩꯕ ꯍꯦꯔꯣꯗꯣ ꯎꯅꯕ ꯆꯠꯇꯣꯏ ꯂꯩ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯆꯨꯝ ꯇꯥꯒꯩ ꯀꯦꯊꯔ ꯆꯠꯁꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯁꯅꯥꯔꯩꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯦꯊꯒꯗꯕꯅꯤ ꯍꯦ ꯇꯥꯅꯤꯡꯗꯦꯍꯦ ꯅꯁꯛꯁꯤꯡꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯝꯃꯨꯀꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯉꯝꯃꯣ ꯍꯥꯏꯔꯒ
ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯤꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯗꯥꯏ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯎꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯎꯁꯤꯔꯥ ꯎꯝ ꯂꯥꯛꯑꯣ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯗꯥꯏ ꯉꯁꯥꯏꯗꯤ ꯂꯟꯆꯦꯟꯕꯤꯅ ꯇꯧꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯣꯜꯂꯦꯍꯦ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯈꯔ ꯅꯩꯕ ꯍꯧꯔꯕꯅꯤ ꯑꯗꯨꯒ ꯐꯖꯅ ꯈꯪꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯗꯥꯏ ꯑꯗꯣ ꯄꯥꯕꯒ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯦ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯔ ꯂꯩꯔꯤꯁꯤꯗꯕꯨ ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯨꯅꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯍꯥꯏꯗꯤ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯒꯁꯦ ꯌꯥꯝ ꯊꯨꯅ ꯈꯪꯍꯟꯗ ꯌꯥꯔꯣꯏ ꯕꯨꯡꯉꯣ ꯑꯦ ꯍꯦ 이봐 얘 ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯃꯤ ꯍꯥ ꯄꯥꯕ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯩ ꯀꯥꯎꯔꯦ ꯍꯦ 아다 ꯐꯧꯗꯨ ꯇꯛꯑꯦ ꯆꯦꯡꯗꯨ ꯂꯧꯁꯜꯂꯨ ꯂꯥꯛꯑꯣꯗꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯧꯁꯟꯗ꯭ꯔꯤꯕꯅꯤ ꯅꯪꯁꯦ ꯑꯦ ꯑꯗꯨꯗꯤ ꯄꯥꯕꯅ ꯑꯗꯨꯝ ꯂꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯁꯨ ꯍꯤꯡꯒꯣꯜꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯣ ꯅꯪꯅ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ ꯃꯥꯡꯒꯣꯜꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯔꯤꯁꯤꯅꯤꯅꯦ ꯍꯥ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯥꯕ ꯑꯁꯤꯗ ꯐꯝꯃꯤꯁꯦ ꯅꯃꯧ ꯅꯨꯄꯤꯅꯦ ꯈꯔꯗꯤ ꯏꯀꯥꯏꯕ ꯈꯪꯕ ꯌꯥꯏꯅ ꯄꯥꯕꯁꯨ ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯄꯥꯈꯪ ꯃꯆꯥꯗꯧꯅ ꯃꯁꯥꯒꯁꯦ ꯅꯥꯜꯂꯗꯅ ꯕꯤꯠ ꯌꯥꯝ ꯅꯥꯏꯀꯣ 이빠기 덜비 이빠시보 야너 티려버네 하 빵티디 티답니다 이거 좀 야버리다 에이 이빠디 버저들어 ꯄꯥꯕ ꯅꯃꯧ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ 하유 이모는 하이보고 이빠는 거리 따다게 하유 ꯗꯥꯏ ꯑꯩꯈꯣꯏꯕꯥꯅꯤ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯄꯥꯕꯁꯦ ꯏꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤꯗꯣ ꯄꯨꯁꯜꯂꯛꯇꯣꯏꯔꯕ 헤이 그이로 해 헤이 뭐도 하이브야 뭐하는 뛰네 헤이 이자세 낭기 다이아이세 이자세 빡항 바라보니 아두구뭐 타박도 이빠는 또 왜 야보나 뛰네 헤이 아이네 너희들 빠콘 하이기도 저렇부디네 이빠 오이네 역설로겠고 산업산업 반전의 산업 나뛴도 어르르 따보면 괜찮은거 어저께 항상 진기드네 와 그냥 우리 아버지 않았대 이제 빠통나 자기들이다 ꯈꯨꯡꯒꯪꯗꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯦꯕ ꯑꯁꯦ ꯗꯥꯏ ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯃꯇꯝ ꯊꯦꯡꯊꯔꯅꯨ ꯈꯔ ꯊꯨꯅ ꯈꯪꯍꯟꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯀꯥꯏꯅꯕ ꯇꯥꯔꯦ ꯋꯥꯁꯦ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯁꯨ ꯃꯔꯨꯞ ꯑꯃ ꯐꯝꯃꯒꯅꯦ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯨꯒꯅꯦ ꯂꯟꯆꯦꯟꯕꯤ ꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯣꯏ ꯍꯣꯡꯉꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯁꯦ ꯅꯠꯇ꯭ꯔ ꯂꯟꯆꯦꯟꯕꯤ ꯁꯤꯗꯤ ఇతామాంజకాద చెట్లని ఇతామాంజకాద చెట్లని 이따만자까 해마 난 집이야 가이드는 너가 써도이샤 ꯑꯁ ꯍꯣ ꯀꯣꯏꯕ ꯆꯠꯂꯤꯕ 나띠 ꯅꯪꯅ ꯅꯣꯡꯉꯥꯟꯕꯒ ꯅꯨꯡꯇꯤꯒꯤ ꯀꯣꯏꯕ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯕ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯑꯩꯈꯣꯏ ꯍꯦꯔꯣꯒꯤ ꯌꯨꯝꯗꯅꯦ ꯆꯠꯂꯤꯕ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯦ ꯂꯟꯆꯦꯟꯕꯤ ꯅꯪꯅꯦ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯁꯣꯏꯗꯅ ꯐꯨꯔꯛꯑꯅꯤ ꯆꯪꯉꯣ 이몽ꯗ ꯆꯪꯉꯣ ꯍꯦ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯑꯝꯇ ꯂꯣꯏꯁꯜꯂꯨꯁꯤ ꯆꯠꯂꯣ ꯏꯃꯥ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯦ ꯍꯣ ꯊꯕꯛ ꯈꯨꯕꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯃꯁꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣꯕ ꯌꯦꯡꯉꯨꯅꯦ ꯀꯜꯂꯨ ꯅꯪ ꯅꯆꯤꯟꯗꯣ ꯀꯜꯂꯨꯀꯣ ꯈꯪꯉꯤꯗꯅ ꯅꯪ ꯉꯁꯤ ꯅꯪ ꯌꯦꯡꯉꯨꯕꯅ ꯆꯩꯒ ꯄꯥꯏꯅꯦ ꯀꯟꯅꯤꯡꯒꯟꯖꯧ ꯍꯦ ꯅꯪ ꯅꯆꯤꯟꯗꯣ ꯀꯜꯂꯣꯕ ꯅꯪ ꯍꯥ ꯀꯜꯂꯨꯗꯅ ꯅꯪ ꯅꯆꯤꯟꯗꯣ ꯍꯥ ꯅꯪ nachindu ka loba nang nachinji ka lisi ka gino nang ha nachindu kong ka na nang ha nachindu nang na hai bani ma na didi ka ino ha na didi ka ino handang marang nang na ay na ibo wa mata ta disi ka gino ha ho
ꯑꯣ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯃꯁꯤ ꯑꯃꯨꯛꯀ ꯀꯟꯁꯟꯒꯦ ꯃꯁꯤ ꯅꯪ ꯍꯥꯏꯕ ꯍꯦ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦꯕ ꯍꯦ ꯅꯪꯅ ꯂꯣꯏꯅ ꯈꯪꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥ ꯍꯟꯗꯛ ꯃꯔꯛ ꯏꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯅꯣꯕ ꯏꯃꯥꯅ ꯏꯄꯥ ꯇꯣꯡꯃꯝ ꯊꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯉꯥꯛꯇ ꯍꯥꯏꯔꯛꯏꯅꯦ ꯇꯧꯏꯁꯤꯗꯤ ꯈꯪꯅ ꯆꯠꯂꯨꯁꯤꯕꯣ ꯍꯦ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯑꯩꯁꯤꯕꯨ ꯅꯃꯥ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯏꯃꯥ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯒꯅꯨ ꯃꯃꯥꯡꯒꯥꯏꯒꯤ ꯈꯨꯏꯃꯨꯗꯨꯒ ꯀꯣꯏꯂꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯁꯤꯁꯨ ꯆꯨꯝꯃꯤꯅꯦ ꯑꯁ ꯃꯁꯤ ꯑꯩ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯕ ꯌꯥꯔꯣꯏꯗꯔꯦ ꯍꯦ ꯑꯗꯨ ꯋꯥꯗꯣ ꯀꯅꯥ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯣꯅꯦ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅꯅꯦ ꯗꯥꯏꯔꯦꯛ ꯎꯔꯕ ꯑꯩꯁꯨꯅꯦ ꯏꯃꯥꯅ ꯍꯥꯟꯅ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯄꯥꯜꯂꯨꯔꯅꯤ ꯉꯥꯏꯈꯣꯅꯦ ꯍꯦ ꯂꯟꯆꯦꯟꯕꯤ ꯈꯪꯅꯕ ꯉꯁꯤꯗꯤ ꯇꯥꯟꯅꯍꯟꯒꯦꯕ ꯂꯟꯆꯦꯟꯕꯤ ꯅꯪ ꯑꯗꯨ ꯃꯇꯝ ꯅꯠꯇꯦꯅꯦ ꯍꯜꯂꯛꯈꯣ ꯍꯥꯏꯕꯅꯤꯅꯦ ꯍꯜꯂꯛꯑꯣꯅꯦ ꯅꯪꯕꯣ ꯍꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯆꯦꯜꯂꯦ ꯍꯜꯂꯛꯑꯔꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯂꯟꯆꯦꯟꯕꯤ ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏꯌꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ Papa! Papa! Hey, khangin hey. Papa! Hey, kainu hey, khangbu khangin dia. Hey, ai sida lei hey. Đây hả? Hey, kainu singang sibo. Hey, nang dai ai mung lei bini. Nati, nang bu kabli chele sibu nang bu kai da bu yaw rage mi. Ngasidine Papa su yang na wari chap chap yung sanadau ne. Hey, 너기 산업은 덮고 와리도 좀 산업. 바보들이 허를 끊고. Yaudaba yaroye. Papa na maram oraga daya ko bani punsida yeni natro. 에, 까야들은 맛이 예운해. 그나노 꿀라우라우시나 쳔비야 그대로게 낭돌이 몽시보 꿀라우라우 누구더러 Ya, ngasidi kumai nungai dene. Amadu su yosilani. 하 시로스 나티 그이낭아이도 Ima su la awre haba. 나티 이마슬라우라 바이자 Khoi ma ga khanai ni maning la awre haba. 헤이, 까이노네 나 코이니 산에 버리도 봐. Papa, ngasidi daya ko bani chemba tare. 하. 나 봐니 봐. Hoi. 이한테 ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗꯒ ꯂꯩꯔꯝꯃꯤꯅꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯣꯕ ꯍꯦ ꯂꯟꯆꯦꯟꯕꯤ 차나리, ꯇꯥꯈꯣꯏꯃꯨ 차나리. 치, 남기나 자누피. ꯇꯥꯈꯣꯏꯃꯨ 마세 ꯇꯥꯈꯣꯏꯃꯨꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯕ 너는 너무 하이키바. 아이기 자니빠도. 다시 ꯇꯥꯈꯣꯏꯃꯨ 남기 남아치다 레피시. 낭수. 아이기 자식이 만행복 오이람라봐. ꯇꯥꯈꯣꯏꯃꯨꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯕꯣꯛ ꯑꯣꯏꯔꯝꯂꯕ 야래 또 따닝그래 그이노 빠브나 수마이 또 있을 까이기노바 나몽 누피기 마마시보 나티 에이 마도 비가 마이 오이드 누시보 봐봐 난 와카나 명만데다 이빠기 아이. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯃꯥꯁꯦ ꯄꯥꯕꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯑꯦꯛꯁꯅꯤꯅꯦ 하 Ima, kayo daw si Bo? Papa si ex or ba? ꯑꯩꯒꯤꯅꯦ ꯃꯇꯝ ꯑꯃꯒꯤ ꯑꯦꯛꯁꯅꯦ Ima! ꯑꯩꯈꯣꯏ ꯄꯥꯝꯕꯁꯤ ꯑꯦꯛꯁ ꯄꯥꯕꯥ ꯍꯧꯖꯤꯛ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯤ
이마, 이네모, 이네모, 이마 좀 더 걸어봐. တာခွေမို့အိုဘေးရရိုးတပါအိခွေနေကလလီစီအစာနေစီကခလကအမှုမနုံဝိနာလိုက်ဘစနဖာရဒရဟိုင်နခလ 사나리 에코에 니기 라이벅시 온통 티네 수탄 비람 그래 호식나 이샤 니기 람비다 에코에 니네 띵캉 무 보이라 봐 마담 마마드나 너에게 통과한 두다 이네 룸누를 레이바 마담다 아이부 파도 티네 푸키 베냈다 좀 사나리 아이 호지부 가오드리 တာခွေမို့ 파르시 시기 와리시 플럽 투편 그렇지 아두기 저루포디 이반이 짱드나네 이씨 아이 모시기 말합니다 그리 너무 큰일하시 တာခွေမို့အိစုနန်ကီနစာနုပါစေအိုင်ကီရောက်ကြ 하 에이 야이 나니 임시 코르문 헤이 코르문은 나니 목시야 봐봐, 코이롱게. 아, 이네, 니모, 나 잡고 좀 ရ 되네. ရတယ်ဟုတ်ကောလန်ချင်ဘီနန်စနေနခုဒခရမို့ 코이모. 부부야, 내 먹으러 야리 오래. 야리 나 코이니기 아빠한번 주네 nga시 하이브 누미시드기 로고이는 퉁겨롭고 사나리 아파버 누밋 아마 이행하겠네 이시 아니 시기네 아파버 누밋 아마 랩토오시 ဟွိတာခုမို့အဒဒီအိခွေမိုဟလကီလန်ချင်ဘီယာလာအောငါစီကဒီအီမာကမယောရစီလာအော 내야. 허직디 에코이니게 반 두수 여더라바니나. 내야. 아영 뽀랑 뭐 하오담니까? လာအောလာအော 아이 짜 စီ 내거. လာအော 마, 아영 뭐 그러고 우리한테 뭐 가라 န 부지. န်ကီနလင်းထုံလဘနထရော 감다우바. 오, юм실로 실례시드나. 아이 이빠이 붕어 치여로 되네 이빠 이시하기 막되네 마이티리 마이티니? юм세 수능번호 하이젠드라 랑뜨 랑한데부 야로있고 오, 너무 누비기 싸바 방그러버들어. 라라라라 올라, 쨍은세. 그렇죠